KFNPD Minister Leisangthem Susindrona oil pump singda police ngakuna thau piragani lauthokraba matong oil pump sing thau piba hokrai oil pump singda KFNPD gi official amadi police personnel singna ngak senduna ngasidagi thau piba gi thabak chathari thau piba aduga mari lainana KFNPD gi district supply officer Leimapupam Ibotombina ngasi punna oil pump yangkhai tarukta thau piri pump yangkhai taruk asigi manungda oil pump kunithoina Imphal West district tani oil pump sing asida bottle natraga jerry can da thau logba lakpa amata thau piroi miyam nasu bottle natraga jerry can puraktuna thau logba lakpi ganu masigi mathakta miyam na panic buying oina numit khuding thau panglo da lotion ba si tawbi ganu haina pauzelakli loinana miyam gi damak lepa laitana KFNPD Minister Leisangthem Susindro ki meeting makhada thau piba gi thabak chathagani hairi Nakalamaromda ngasi thau pibaduda oil pump kharadadi police personnel amasong KFNPD gi official sing leiramba thengnarakide Masi akogi kai kumnazaraba akogi honorable minister L Susindro gi miyang makada magi instruction makada akoina control tawduna khawasi phajana lepalaitana pijari Imphal West ki oina ngasi si petrol pump 22 da khawasi pijabani mafam khudima akogi department gi team amadi police ki team yauna container singda jerkin singda pidana bagi am section na monitoring tawjari एखोई थावसी फजना पीरी गैलन पिपा बोतल अदु अदा करिसि पीदे पब्लिक द फजना पी थोखरे पीरेगा लेरी हुजिक फावसी फजना पीरी एखोइसे एखोई ngasi पब्लिक द पीगी दबसे लिसिंग मरी फंगबनी ngरang ngasi लिसिंग मरी दु पिथोक तुना लेरी पीरेगा लेरी